ꯍꯧꯖꯤꯛ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯇꯥꯈꯤꯕ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯈꯟꯅꯕ ꯄꯥꯎ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯥꯊꯣꯛꯆꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯁꯤꯜꯂꯒꯅꯤ꯫ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒꯅꯤ꯫ ꯒꯣꯕꯤꯟꯗꯥꯁ ARAꯒꯤ DGP ꯔꯥꯀꯦꯁ ꯑꯒꯔꯋꯥꯂꯥꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯎꯅꯈ꯭ꯔꯦ꯫ ꯀꯤꯔꯟ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯁꯃꯔꯦꯟꯗꯤꯒꯤ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯏꯊꯧꯗ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯂꯝꯗꯝꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕ, ꯑꯃꯒ ꯑꯃꯒ ꯆꯪꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ꯫ CM ꯍꯧꯖꯤꯛ ꯑꯈꯟꯅꯕ ꯄꯥꯎ ꯃꯊꯪ ꯄꯤꯖꯔꯤ꯫ ꯏ-ꯁꯦꯕꯥ ꯄꯣꯁꯇꯦꯜ ꯈꯛꯇꯅ ꯔꯤꯚꯤꯅ꯭ꯌꯨ ꯑꯃꯁꯨꯡ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖ ꯁꯥꯔꯚꯤꯁ ꯁꯤꯖꯤꯟꯅꯔꯒꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ, CSOꯁꯤꯡ ꯑꯃꯁꯨꯡ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯀꯟꯕꯔꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯁ꯭ꯃꯥꯔꯠ ꯃꯤꯇꯔ ꯄꯥꯟꯁꯤꯜꯂꯒ ꯀꯟꯖꯨꯃꯔꯁꯤꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯈꯣꯝꯒꯠꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯆꯥ ꯈꯥꯏꯅ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯛꯁꯤꯜꯂꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯗ ꯇꯨꯝꯅ ꯍꯥꯠꯂ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯦ 4 ꯍꯧꯅ ꯊꯝꯕꯥꯜ ꯃꯔꯤ ꯀꯂꯦꯖ ꯑꯣꯏꯅꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯇꯣꯔꯕꯨꯡꯗꯒꯤ ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯆꯠꯊꯔꯛꯄꯁꯤꯗꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯛꯄꯗ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯍꯟꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯒꯤ ꯏꯟꯗꯣ ꯍꯣꯜꯗ ꯆꯠꯊꯈꯤꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯕꯗ ꯑꯣꯏꯅꯥꯝ ACꯒꯤ MLA ꯏꯔꯦꯡꯕꯝ ꯅꯟꯅꯤꯔꯤ, DC ꯕꯤꯁꯅꯨꯄꯨꯔ ꯄꯨꯖꯥ ꯑꯦꯂꯥꯡꯕꯝ, SP ꯕꯤꯁꯅꯨꯄꯨꯔ KSS ꯔꯕꯤ ꯀꯨꯃꯥꯔ, SDO ꯅꯝꯕꯣꯜ, CMOꯒꯤ ꯕꯤꯁꯅꯨꯄꯨꯔ, ADC ꯑꯣꯏꯅꯥꯝ ꯌꯥꯎꯅ ꯌꯦꯡꯁꯤꯟꯗꯨꯅ ꯆꯔꯥ ꯍꯦꯜꯂꯤꯕ ꯄ꯭ꯔꯦꯝꯖꯤꯠꯇ ORS ꯑꯃꯗꯤ ꯏꯁꯤꯡ ꯏꯟꯕꯤꯗꯨꯅ ꯊꯥꯖꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯑꯗꯨ ꯍꯟꯗꯣꯛꯄꯤꯅꯕ ꯒꯣꯕꯤꯟꯗꯥꯁꯅ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯀꯝꯃꯤꯇꯤꯁꯤꯡꯒ ꯊꯥꯖꯕ ꯄꯤꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ PRꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯝꯗꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯍꯥꯟꯅꯒꯨꯝ ꯂꯩꯃꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯣꯟꯅ ꯌꯥꯗꯕꯁꯤꯡ ꯍꯥꯟꯅ ꯂꯥꯛꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯕ ꯂꯣꯟꯅ ꯌꯥꯗꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯃꯩꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯅꯕ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏ IDPꯁꯤꯡ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯉꯁꯤꯐꯥꯎꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯇꯥꯕꯤꯗꯕ ꯑꯗꯨ ꯉꯁꯤ ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯆꯔꯥ ꯍꯦꯟꯕ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯟꯅꯗꯒꯤ ꯈꯟꯅꯗꯨꯅ ꯂꯥꯛꯄꯒꯨꯝ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ IDPꯁꯤꯡꯒꯤ ꯑꯄꯥꯝꯕ ꯄꯤꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯝꯃꯤꯇꯤ ꯑꯣꯏꯅꯥꯝ ꯃꯦꯝꯕꯔ ꯇꯈꯦꯜꯂꯝꯕꯝ ꯀꯦꯃꯣꯅ ꯍꯥꯏ ꯆꯔꯥ ꯍꯦꯟꯕ ꯑꯁꯤ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯂꯥꯛꯄꯤꯗꯨꯅ IDPꯁꯤꯡꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯒꯚꯔꯟꯃꯦꯟꯠ ꯀꯟꯅ ꯍꯥꯟꯅꯗꯒꯤ ꯍꯣꯠꯅꯔꯤ ꯇꯥꯛꯄꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯣꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯂꯥꯛꯁꯤꯟꯗꯨꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯂꯝꯗꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕ, ꯑꯃꯒ ꯑꯃꯒ ꯆꯪꯅꯕ ꯌꯥꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗꯤ ꯑꯃꯒ ꯑꯃꯒ ꯆꯪꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯏꯪ 2023ꯀꯤ ꯒꯚꯔꯅꯔ ꯌꯨꯅꯤꯠ ꯁꯥꯏꯇꯦꯁꯟ ꯑꯦꯋꯥꯔꯗ ꯌꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯦꯂꯦꯁ ꯒꯦꯠꯇ ꯂꯩꯕ MSFꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯍꯥꯏ ꯍꯧꯈꯤꯕ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯗꯝ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ
ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯃꯤꯑꯣꯏ 98,000 ꯍꯦꯟꯕꯔꯣꯝꯅ ꯄꯨꯟꯁꯤ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯃꯤꯌꯥꯝꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯋꯥꯕ ꯊꯤꯗꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄ ꯊꯣꯛꯏ꯫ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯨꯅꯤꯠ ꯈꯔꯅ ꯃꯅꯥ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯁꯤ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯏꯪ 2019 ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯈꯤꯕꯅꯤ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯇ꯭ꯔꯕ ꯆꯥꯎꯈꯠꯄ ꯑꯣꯏꯊꯣꯛꯇꯦ꯫ ꯃꯥꯡꯖꯤꯜ ꯊꯥꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯍꯥꯏꯕꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕꯗ ꯌꯨꯝꯐꯝ ꯑꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯗꯥꯡ ꯂꯧꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ 18ꯁꯨꯕ ꯑꯒꯔꯋꯥꯜ ꯔꯥꯏꯐꯜ, 38ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ, 39ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ, 90ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ, 2ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠ, 95ꯁꯨꯕ BRTF, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, 10ꯁꯨꯕ BSF ꯕꯠꯇꯥꯂꯤꯌꯟ ꯑꯃꯗꯤ 194ꯁꯨꯕ RPFꯀꯤ ꯕꯠꯇꯥꯂꯤꯌꯟ ꯒꯚꯔꯅꯔꯁ ꯌꯨꯅꯤꯠ ꯁꯥꯏꯇꯦꯁꯟ ꯑꯦꯋꯥꯔꯗ ꯈꯨꯠꯁꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟ ꯌꯥꯎꯅ MLAꯁꯤꯡ, ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁ, ꯁꯤꯚꯤꯜ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛꯀꯁꯨ ꯄꯤꯖꯔꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ CSO ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯀꯟꯕꯔꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯑꯗꯨꯗꯒꯤ ꯄꯪꯇꯥ ꯇꯥꯕ ꯅꯠꯇꯦ꯫ ꯄꯨꯋꯥꯔꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯆꯨꯝꯅꯃꯛ ꯇꯥꯕꯒ ꯇꯣꯛꯄ ꯌꯥꯗꯦ꯫ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ CSO ꯑꯃꯁꯨꯡ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯀꯟꯕꯔꯣꯝꯗ ꯆꯪꯁꯤꯟꯁꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧꯖꯝ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍ 253ꯁꯨꯕ ꯄꯣꯛꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯃꯤꯇꯤꯅ ꯑꯃꯗꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯄꯤꯅꯥꯊꯖꯤ ꯇꯦꯝꯄꯜ ꯔꯣꯗ 2ꯗ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯗꯨꯅ ꯃꯍꯥꯔꯥꯖ ꯑꯁꯤꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯁꯪꯒꯣꯏꯕꯝ ꯏꯕꯨꯙꯧ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜꯗ MP ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯒꯤ ꯃꯤꯇꯝꯗ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯗꯨꯅ ꯍꯧꯗꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ MP ꯅꯤꯡꯊꯧꯖꯝ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯍꯥꯏ ꯆꯍꯤ 3 ꯈꯨꯟꯇꯥꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡ ꯒꯝꯚꯤꯔ ꯁꯤꯡꯍ, ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯍꯧꯕ ꯑꯃꯗꯤ ꯈꯪꯍꯧꯗꯕ ꯑꯊꯧꯕꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯋꯥꯕ ꯃꯈꯨꯠꯇꯒꯤ ꯀꯟꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯈꯦꯟꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ, CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯈꯪ-ꯑꯈꯪꯗ ꯇꯥꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕꯔꯣꯝꯗ ꯆꯪꯁꯤꯟꯁꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯄꯪꯇꯥ ꯇꯥꯕ ꯅꯠꯇꯦ꯫ ꯄꯨꯋꯥꯔꯤꯗꯁꯨ ꯆꯨꯝꯅ ꯈꯛ ꯇꯥꯔꯒ ꯅꯠꯇ꯭ꯔꯒ ꯎꯔꯒ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯄꯨꯋꯥꯔꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯧꯁꯤ꯫ ꯏꯄꯥ-ꯏꯄꯨꯁꯤꯡ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯂꯦꯞꯇꯨꯅ ꯀꯠꯊꯣꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯃꯤꯔꯣꯜꯅ ꯃꯇꯧ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ R.K. ꯗꯦꯕꯖꯤꯠ ꯁꯤꯡꯍꯅ ꯍꯧꯗꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯗꯥꯛꯇꯔ R.K. ꯔꯟꯖꯟ, ꯔꯤꯝꯁꯀꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯐꯣꯔꯃꯔ ꯍꯦꯗ ꯗꯥꯛꯇꯔ R.K. ꯂꯦꯂꯤꯟ ꯑꯃꯗꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯊꯥꯅꯖꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ R.K. ꯙꯤꯔꯦꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ KCP-PWGꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ KPG ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞꯅ ꯏꯟꯗꯤꯌꯥ ꯑꯦꯌꯔꯂꯥꯏꯟꯁ ꯀꯥꯔꯒꯣ ꯁꯥꯔꯚꯤꯁ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯂꯣꯅ ꯊꯤꯡꯈꯤꯕ ꯂꯥꯜꯍꯧ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯂꯤꯟ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯪ 2010ꯗ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯂꯥꯛꯁꯤꯟꯕꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯥꯏꯔꯛꯄ ꯐ꯭ꯂꯥꯏꯠꯁꯤꯡꯗ ꯍꯤꯗꯥꯛ-ꯂꯥꯡꯊꯛ, ꯃꯔꯨꯑꯣꯏꯅ ꯃꯦꯗꯤꯀꯦꯜꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ, ꯂꯥꯏꯔꯤꯛ-ꯂꯥꯏꯁꯨꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡꯒ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ
ꯄꯨꯊꯣꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯣꯠ ꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯇꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯄꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯏꯌꯔ ꯀꯥꯔꯒꯣꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯟꯗꯤꯒꯣ ꯑꯦꯂꯥꯌꯟꯁꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯀꯥꯔꯒꯣ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕꯒꯤ ꯍꯣꯡꯂꯛꯇꯨꯅ ꯀ꯭ꯋꯥ ꯃꯅꯥ, ꯍꯤꯗꯥꯛ ꯃꯅꯥ ꯄꯣꯠꯊꯣꯛ ꯑꯃꯗꯤ ꯃꯇꯥꯡꯗ ꯌꯨꯉꯥꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯍꯥꯏꯅꯁꯨ ꯂꯨꯞ ꯑꯁꯤꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯀꯛꯅꯕ ꯏꯌꯔ ꯀꯥꯔꯒꯣ ꯁ꯭ꯄꯦꯁ ꯑꯁꯤꯕꯨ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯛꯆꯥꯡ ꯁꯣꯛꯄ ꯄꯣꯠꯂꯝꯁꯤꯡꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯍꯛꯊꯦꯡꯅ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯗꯣꯡ ꯈꯔ ꯐꯪꯅꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯦꯟꯅꯕ ꯏꯟꯗꯤꯒꯣ ꯑꯦꯌꯔꯂꯥꯏꯟꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯆꯦꯛꯁꯤꯟ ꯋꯥꯐꯝꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯊꯝꯂꯛꯂꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫